Garangi Gujarat ki Vallabhbhai Patel Airport ki London ki tamakta pai kiba London ki Heathrow Airport ka hindi bini wadom do manager lise masida pai kiba plane asi ki accident ase angak pani prithibi asida miyoi bana yam expect to na hingnei madudi aigi chasigi life amadi aigi tu sigi nuhan ba sinachingba makhal mathel ki expectation larga hingna ngak adubo miyoi bagi punsi se pikham na bada matam sangna changdi haibisi langlaba khudam amni ngarangi to okay sibana ba accident haibisi tambangam di hairi adubo miyoi bagi something precaution miyoi bagi section ba haiba pon amdi lairitana video amak haksu social media da Facebook ta harak yauri madi Indian Airlines ase Madugi same adugi plane adugi manugi ba technical even macham ta haro ekogi passenger used to be pama the Swiss lady ama lady adu phaw da khara defect way pamati mawdra iba computer sing punama to on to be ata play to be ata pa pot ka dang mawda yadraba adugumba afam kya su thengnai haida tari aduna takpadi wasida ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯟ ꯀꯝꯄꯅꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯏꯟꯗꯤꯌꯥꯒꯤ ꯒꯣꯔꯃꯦꯟꯒꯤ ꯀꯝꯄꯅꯤ ꯑꯣꯏꯕꯅꯔꯥ ꯃꯁꯤꯗ ꯁꯝꯊꯤꯡ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯅꯩ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯍꯥꯏꯅꯕ ꯋꯥꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟ ꯀꯃꯥꯏꯅ ꯑꯣꯏꯈ꯭ꯔꯤ ꯍꯥꯏꯕꯁꯤꯒꯤ ꯑꯦꯛꯖꯦꯛ ꯃꯔꯝꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯊꯤꯖꯤꯟꯅꯔꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯔꯤꯖꯜ ꯊꯣꯔꯛꯀꯅꯤ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯦꯔꯥꯎꯟ 650 ꯐꯤꯠ ꯈꯛꯇ ꯆꯠꯂꯒ Madugi hena paidona chakadabani around 38-40,000 feet ki matakta paidori mi international flight amadi adubu aduk yamda wangna paigadaba plane ase 650 feet matakta gi akhoi plane ase inkhat pagi sakti ase plane ase da mangkhre masi engine gi power fail hoi kibani 650 sidagi heloi se adre masi gi matang ase da ngasai gi plane thauri se masida Sumit Kaupama Mumbai ki kaino yawi haibne mak asi galoi na maki ko pilot am lairi makoi se khangkhre madudi akhoi ngasi di kaino oi batari haidna aduna make de haris ahum lak han hai mathau taisni me de aina hairam le adu hairam matungda me de hairam base masi ATC aduna di tahaure adugi matungda contact ase mangkhre masigi tanja se the plane asigi machinery se out of order oikre function oidre adugi matungda plane ase tapna down oi pa hokre sum down oi dan hokhi badagi ekoi residential area ma from the chawba ma da hospital ma lai sini hospital dugi nurse amadi doctor tampam cha pathak bagi lunch timing ni ma da tasilure han bata makok sina plane gi makok sina tare adugi matungda building adu kai du changkre adugi matungda mamai gi khaibok ma lehau pani masigi tanja sida nupa makak kenom biswas ko bama ma asi khaktani mari ma ki seat ase 11A da lakhi bani ma ki original seat adagi shift tang aduga nupa si ki ma mayam bam sun lai sini aduga mayam ba asidi si bda yaukre aduga ma ase emergency thong adu window adugi panda tar ba aduna plane ase kairak pa theng do re hai ba matam sida mayam laundak le dana kaino tawri se khoi pai da chakada ba wang da chakada ba adugi hotta ho jeki ma khoi mit mang da plane ase leibak ta tar pu ki bang office da laundre khong dra ma emergency window se hang da mai pak le adugi matung da mak se wang le chung tharak pani sini adu mak su yamna soi am se hospital da hojik se like nari mak tani 242 passenger asida si krise masida 242 passenger kanglu omani haidi the crew member nipal mapun taram ko around 262 mani swahidi ang pau de hing hodre aduk anu pas tani hori se hing hodu ki maram se plane ase sangna paidri aduga lamna lamna se tor international flight ni adutana masa ani se da fuel tank se full yaw ba atu yaw se atwa mai mathau ta ba oil legi hen happy maram di matang da masi leidra leibaki se matang su lai masigum wafam kya lai aduna tanki se full oil se amanna aduna kai ki bagga mai se haukhre adugi matung da mi sing ase masak mato khangba waba makhai makhoi ase chakhi baki wani amating obuna te aduga makhoi gi sakta mase mayam su undari duni kari phibam nai bado DNA test toraga DNA test toraga maki marup opija sing da ma bada sinna ki bugani hojik plane asigi manung da pilot ase main pilot ase Maharashtra gi se maki se job thadok laga da bani hai adu pumaki mama lai khidre mapa se han noire mapa se gi layang gi da mak ta mak pu seva to gi da mak mi su lai jadwa adura mak se job se thadok lagi khalingai tanja ta
ꯐ꯭ꯂꯥꯏꯠ ꯑꯃꯅꯤꯔꯛꯇꯪ ꯄꯥꯏꯔꯨꯔꯒ ꯊꯥꯗꯣꯛꯂꯅꯤ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥ ꯑꯍꯟꯗꯨ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯀꯄꯜ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯥꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯒ ꯃꯈꯣꯏ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤ ꯌꯥꯝ ꯄꯦꯊꯦꯇꯤꯛꯅꯤ, ꯃꯈꯣꯏ ꯑꯁꯤꯒꯤ ꯂꯥꯁ ꯁꯦꯜꯐꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯂꯟꯗꯟꯗ ꯆꯠꯂꯒ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯖꯣꯕ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ, ꯃꯥꯒꯤ ꯖꯣꯕꯁꯦ ꯂꯟꯗꯟꯗ ꯐꯪꯂꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯅ ꯑꯥꯗ ꯀꯦꯔꯤꯌꯔ ꯁꯦꯝꯒꯅꯤ, ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯝꯒꯅꯤ, ꯂꯥꯏꯐ ꯁꯦꯝꯒꯅꯤ ꯈꯜꯂꯒ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯂꯦꯟꯁꯤꯗ ꯇꯣꯡꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯤ ꯑꯃꯃꯝꯒꯤ ꯋꯥꯔꯤ ꯂꯩꯈ꯭ꯔꯕꯅꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯗꯨꯗ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯁ ꯅꯨꯄꯤ ꯑꯃꯗꯤ ꯈꯪꯗꯦ, ꯑꯅꯤꯔꯁꯨ ꯍꯥꯏꯅꯩ, ꯑꯃꯗꯤ ꯀꯟꯐꯥꯔꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯈꯣꯏꯗꯣ ꯑꯃꯨꯛ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯤꯁꯤꯡꯗꯨꯒꯤ ꯑꯋꯥꯕ ꯀꯌꯥꯅꯣ ꯍꯧꯖꯤꯛꯀ ꯕ꯭ꯂꯦꯛ ꯕꯣꯛꯁꯇꯤ ꯐꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯄ꯭ꯂꯦꯟ ꯑꯁꯦ ꯀꯔꯤꯒꯤ ꯀ꯭ꯔꯥꯁ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯔꯤꯖꯜꯠ ꯂꯣꯏꯅ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯃꯦꯟꯠ ꯑꯗꯣ, ꯃꯗꯨꯒꯤ 90 ꯁꯦꯀꯦꯟ ꯑꯁꯦ ꯃꯁꯤꯅꯤ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯤꯁꯦ꯫ 90 ꯁꯦꯀꯦꯟ ꯑꯁꯤꯗ ꯃꯤꯁꯤꯡꯗꯨꯅ ꯃꯤꯠꯃꯥꯡꯗ ꯎꯔꯕꯅꯤ, ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯍꯔꯥꯎꯗ ꯆꯠꯂꯕꯅꯤ꯫ ꯃꯗꯨꯗꯤ ꯂꯟꯗꯟꯗ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯄꯨꯡ 2, 3, 4, 5 ꯄꯥꯏꯔꯕ ꯃꯇꯨꯡ ꯂꯟꯗꯟꯗ ꯊꯨꯡꯉꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯁꯦ, ꯃꯁꯤꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈ꯭ꯔꯒ ꯔꯟꯋꯦꯗꯒꯤ ꯁꯠ ꯃꯥꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯋꯥꯡꯂꯤ꯫ ꯑꯗꯨꯒ 650 ꯌꯧꯕꯗꯒꯤ ꯄ꯭ꯂꯦꯟ ꯑꯁꯦ ꯃꯅꯨꯡꯗ ꯄꯥꯏꯂꯣꯠꯅ ꯃꯦꯗꯦ ꯃꯦꯗꯦ ꯂꯥꯎꯈꯤꯕꯁꯤꯗꯒꯤ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯁ ꯃꯤꯁꯤꯡꯁꯤ ꯂꯣꯏ ꯆꯃꯝꯅꯈ꯭ꯔꯦ, ꯑꯗꯨꯒ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯤ ꯂꯣꯏ ꯆꯃꯝꯅꯈ꯭ꯔꯦ ꯁꯤꯅꯤ꯫ ꯉꯁꯥꯏꯒꯤ ꯕꯤꯁ꯭ꯋꯥꯁ ꯀꯧꯕ ꯑꯃ ꯍꯤꯡꯍꯧꯕꯁꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ, ꯃꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯣꯏꯈꯤꯕꯅꯤ, ꯑꯃꯁꯨꯡ ꯃꯤꯁꯤꯡꯁꯦ ꯂꯥꯎꯅꯔꯛꯂꯦ, ꯈꯣꯡꯅꯔꯛꯂꯦ, ꯃꯥꯒꯤ ꯅꯤꯡꯒꯗꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯅꯔꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯃꯤꯠꯃꯛꯇ ꯄ꯭ꯂꯦꯟ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯂꯩꯕꯥꯛꯇ ꯗꯥꯎꯟ ꯑꯣꯏꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯌꯥꯝ ꯄꯦꯊꯦꯇꯤꯛꯅꯤ, ꯑꯃꯁꯨꯡ ꯀꯞꯅꯔꯤꯕ ꯈꯣꯡꯅꯔꯤꯕ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯎꯅ ꯈꯪꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯈꯤꯕ ꯈꯔ ꯍꯥꯏꯔꯤꯁꯦ꯫ ꯏꯟꯗꯤꯌꯥꯗ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯦ ꯄꯥꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯣꯏ ꯄꯥꯈꯪ ꯑꯅꯤꯈꯛꯀ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯃꯒ ꯕꯥꯏ ꯕꯥꯏ ꯏꯟꯗꯤꯌꯥ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏꯁꯦ ꯂꯟꯗꯟꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯂꯥꯁ ꯚꯤꯗꯤꯑꯣꯁꯨ ꯃꯤꯌꯥꯝꯅ ꯎꯅꯔꯕꯅꯤ, ꯃꯈꯣꯏꯗꯨꯁꯨ ꯁꯛ ꯈꯪꯗꯕ ꯃꯈꯩ ꯆꯥꯈ꯭ꯔꯕꯅꯤ, ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯖꯅꯤꯡꯂꯤꯕ ꯄꯣꯏꯟꯇꯤ ꯁꯣꯏꯕ ꯉꯥꯝꯕ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯁꯤ ꯇꯧ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯆꯪꯉꯤꯁꯤꯅꯤ꯫ ꯉꯔꯥꯡꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯌꯥꯎꯈ꯭ꯔꯤ, ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯌꯥꯎꯈ꯭ꯔꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯁꯥꯗ ꯍꯤꯡꯖꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯌꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ, ꯃꯄꯥꯗꯨꯅ ꯔꯤꯛꯁꯣ ꯊꯧꯔꯒ ꯑꯗꯨꯒ ꯗꯣꯛꯇꯔ ꯇꯝꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯟꯗꯟꯗ ꯆꯠꯄꯅꯤ, ꯃꯗꯨꯃ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯆꯜ ꯏꯆꯥ ꯌꯥꯎꯈ꯭ꯔꯤ, ꯃꯈꯣꯏ ꯑꯗꯨ ꯌꯦꯡꯉꯣ ꯃꯍꯥꯛ ꯂꯩꯈ꯭ꯔꯤ, ꯊꯕꯛ ꯇꯧꯈ꯭ꯔꯤ, ꯁꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯇ ꯆꯠꯄꯅꯤ ꯀꯥꯏꯅ ꯏꯖꯠ ꯋꯥꯡꯅ ꯂꯩꯖꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯀꯌꯥꯅꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯖꯔꯥꯠꯀꯤ ꯍꯥꯟꯅꯒꯤ CM ꯌꯥꯎꯈ꯭ꯔꯦ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯖꯤꯁꯟ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯗꯨꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯈꯤꯕꯁꯦ, ꯃꯗꯨꯁꯤꯡ ꯑꯗꯨ ꯁꯛ ꯐꯥꯎꯕ ꯈꯪꯗꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ, ꯑꯃꯁꯨꯡ DNA ꯇꯦꯁ ꯇꯧꯔꯒ ꯁꯛꯈꯪꯅꯕ ꯇꯥꯈꯤꯕ, ꯃꯗꯨꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯀꯌꯥ ꯂꯨꯈ꯭ꯔꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯨꯡꯗ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ꯫